Hayeng All India Congress Committee AICC na sinlaga Congress Party ki Rahul Gandhi na luchingduna Manipur dagi khongsan ba haugani haina thorang tawriba Bharat Jodo Nyaya Yatra asi hauzik lamdam asida oiriba tangdu laitadaba fibam asida matang chade haina Kanglaipak Kanbalok KKL Manipur na yaningdaba phungdorakle KKL Manipur na thadorakpa yaningdaba phungdokpagi cherol asina hai Lamdam asida Kangon kaina changlakpa chinko ki narco terrorist singna chahi lising kaya gi puwari lairiba lamdam asida landaraktuna yalomi kaya awafamda taringai cherakta asida Bharat Jodo Nyaya Yatra chatkadoriba asiki wahanthok karino Misi minana pik thalaba lamdam asida political gi khudong chaba lawbu manba mawongda yatra chatkani haina tawriba asi tawhaningde masida leibak miyamna so sogat pigano karigumba Congress Party ki luchingba Rahul Gandhi na Manipur bu tasengna nungsiba amade lana sibo lephanba pamlabade yatra asi Churachandpur dagi haubiyo madu natadana yatra asi chataba yade hairagade madu mahaki political mileage khaktada yumpham oiba yatra ni haina lawgani haina so cherola sida palle